NIA gi timna tronglaobi gi thodok thokpham de yengsinkhre angang ani sian kiba bom gi projectile sin thijin gadawri anakpadagi neklaga kaphan kibra haina singnari Bisnupur district ki tronglaobi de yum de pom kap sinduna pokhayan bada angang ani lekhidaba masung apokpi mama buna sathina sokhan kiba thodok National Investigation Agency NIA de thigatna sinnakre haina Home Ministry gi official na pongdo kibaga loinana ngasi NIA gi tim ama Yauraklam le ngasi nung tilpung ani ga makhairam tabada NIA gi tim aduna tronglaobi gi bom pokhai kiba mafam atuda laktuna yengsin kibaga loinana thodok adugi matang de spot verification sathaba hokre amarom da angang ani sian kiba thodok ta pokhain kiba bom gi projectile singi matang de thigat kadawri hairi Pao gi likhun sing na hai ngasi nung tilpung ani ga makhairam tabada National Investigation Agency NIA gi Meeoi mangana sabatim amasung Superintendent of Police Bisnupur TS Shankar Dev ka loinana angang ani leikhidaba mafam aduda thunglaki thodok adugi matang de imung manugi Meeoi sing aduna wari sanabaga loinana bom pokhai kiba kada sangdura spot verification satha ki hairi tungda RPG phang kiba mafam aduda satuna yengsin kibaga loinana numit aduda khoi saunarba miyamna amangata thokan kiba golmal amasung oksangung manaki CRPF post satuna yengsin ki hairi amaramda Indian Express ki report tawagi matung ina Bisnupur district ki tronglaobi awang lekai de laiba yumda pokhai duna angang ani sian kiba amasung apokpi mama buna sokan kiba thodok aduda pokhai kiba bom adugi projectile singi matang da thijilagani hairi Pao gi likhun sing paladuna report aduna hai bom adu yamna nakpa mafam dagi kablakpa oigani thajabana pokhai ba aduda local elements sing yaw prahaiba wafam thigatkani khun adu Meiteina khundaba tampak amasung Kuki na khundaba singi tainafam da laibani amasung awaba nang liba sina Meitei furup ki Meeoi ni thodok thokpa numit aduda thokliba mafam aduda gi panglap laptana pokhai khidraba sel amasung launcher ama police na phangbangam ki amasung madugi matang da thijinba amada launcher adu local na sabu erbasu RPG sel adudi military grade ni haina khangle sel ase sing amasung tamgi khulai paiba sing na sinaba oibana kanagum lamdam adugi Meeoi sing na neklaga gapsaran khebra haibagi wafam thorakli haina security singnaba sing na pogdorakli hairi nongyai matung de thokiba thodok aduda sahi manga gi angang amaga tha manga khakta ngairibi macha nupiga leikidabani amasung mama puna pibam thira soktuna ras medicity de leikan nadibani thodok adugi matung tarakpada koi saunarba miyamna ihauda CRPF kem da thomjen beda security na kapthor kiba nongmei maruna pan beda Meeoi hom leikidabani security officer amana phongdorok pada thodok adugi matang da hanbagi oina thijin beda sel adugi singdagi kablak pana te ana kumpham dagi kablak pani haiba khangba ngamle thodok adugi matang da manak nak pada leiba Meeoi khada wahang pahung tawba leire phangliba militant grade sel adu kumja 2023 gi Meeoi hom dagi horok leba irang asigi matung da sing amsung tam da sin naba thengnari hairi Nongmei maruna khet khibani thajaba Meeoi ani laika dakhre kasino midang pung 9 kunrom tarak pada yari pok ipan thabagi thoram ama yaruraga mayum da halakiba Meeoi ani sakang da bakharna nongmeina kaulam bagi makokta khet khibani haina thajabaga loina wakhal tadana idimungi mafam amata leiram bagi police na lokatlaga ras meti city da laika nakhre Meeoi ani du rongmei bung purana rasbari dagi nantibam rocky sahi kunchaga mapan apokpa en indrojit amasung bamon kambu mai lekai dagi athokpam herojit sahi ni phu apokpa igoni thodok asigi matang da police na case ama laukatle hairi mobile internet service numit ani ni ama ga athing bathamkhre Manipur ki irang loisinaba MLA singna amata oina punsin duna thabuk tobiyu haina Kaikol Youth Development Club ki secretary Telem Roman na phongdokre Tronglaobi Meehatki Mayokta Imphal East ki Kaikol Community Hall da Kaikol Youth Development Club amadi Kaikol Maira paibina sinduna wakat mipam pamkre State asigi tampaki district manga da thamlam kiba curfew ayukta pung kharagi oina komthoki miyamna kaithel da thokna raktuna nongmada sangdaba yadraba pot sei singlai nakhi Israel na Lebanonda rocket capsule attack chathakre Meeoi chaniga yankhai hena laikhidre kaya amana aso open nangkre Israel na Lebanon gi mathakta mapangal kanba rocket capsule attack chathabada Meeoi chaniga yankhai hena laikhidre Meeoi kaya amana aso open nangkre Haukiba tha amagi mamangdagi hauduna Israel na Lebanon gi Hezbollah gi mathakta drone bombing missile amadi air strike chathaduna attack chatharakiba sida ngarang Israel na missile kapsinduna Lebanon gi Hezbollah gi mathakta chathakiba attack asina khwaidagi chawba attack amani haidi malemi tongan ba maming leiraba news agency singna tawrakpa report singi matung ina attack asi haukiba yumsa kaisa numit ki nungthilda Israel na Lebanon gi capital city oiriba Beirut ta mapangal kanba missile manga
ꯊꯪꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯕꯩꯔꯨꯠꯇ ꯂꯩꯕ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯁꯤꯡꯀꯨꯞ ꯁꯥꯅ ꯊꯨꯒꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯃꯔꯨꯑꯣꯏꯅ ꯂꯦꯕꯥꯅꯟꯒꯤ ꯍꯦꯁꯕꯣꯂꯥꯒꯤ ꯀꯃꯥꯟꯗꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯁꯥꯏꯠ ꯀꯌꯥ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯏꯖ꯭ꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯍꯦꯁꯕꯣꯂꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ 100 ꯍꯦꯟꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯤꯡꯀꯨꯞ ꯁꯥꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ US amadi Iran gi marakta numit taraga marini gi oiba ceasefire chanaduna leiringai ikhang khanghaudana Israel na Lebanon gi mathakta missile attack chathaba aduda Meeoi chanige yankhai hena hatkibagal loinina Meeoi lising amaga chama asopa nangan ki hairi Lebanon gi Health Ministry gi maikai degi hojik fawbi oina Meeoi chamaga marfuga ni thoi leikhidre haiba official oina khangba ngamle hariba leikhidaba Meeoi gi masing asi makha tana hingalakpa yana leiri haina su phongdoragli Hezbollah gi maikai degi thadorakpa statement amada Israel na Lebanon gi mathakta missile attack chatharagliba asi US amadi Iran gi marakta ceasefire gi chatna kanglon adugi mayokta chatharakpa attack amani maram aduna Hezbollah gi maikai degi Israel amadi America na ngakchau thekliba asi Thudektriba makai makhoi gi maikai degi lepa leitina khut handuna Lebanon mungak sengani haina su phongdoragli panba yabadi Iran amadi US gi marakta songna kibalan aduda Iran gi maikai de leptuna Hezbollah amasung US Israel ga lamba paduna songna rakibalan asida ngarang Israel na Lebanon gi mathakta chatharakiba missile attack aduda nongmada Lebanon gi khwaidagi yamna mi siba amadi aso opan nangba numit ama haibadu oiri Ningsingba yabadi US amadi Iran gi marakta ceasefire thamlakiba asi sawgali adubu Lebanon gi mathakta makhata na lepa leitana attack chathakigani haina Israel gi Prime Minister Netanyahu na phongdurakiba su leikrabani asida natana US gi White House Secretary Caroline Leavitt amadi Vice President J.D. Vance na US amadi Iran gi marakta ceasefire chanaba asida Lebanon yaude Iran gi maikai digi ceasefire asida Lebanon su yawi haina Iran na khaliba wakhalun adu aranbani haina Budapest ta pangthokkiba Pao gi mifam amada phongdokkiba su laikhre Strait of Hormuz fauduna thau tanker chathok chasin tawbada Iran amu hana thingjinduna thamkhre Israel na Lebanon da missile kapsinuna Meeoi kaya hatkiba kaya amana so opan nanghankhiba thawdo adubu yaningdaba phongdoktuna Iran gi maikai digi Strait of Hormuz ta thau tanker chathok chasin tawbada amu hana thingjinduna thamkhre haina First News Agency na report tawrakli report asigi matungina Israel na Lebanon gi mathakta missile attack amadi air strike chathakibagi thawong adu US amadi Iran gi marakta chatnariba ceasefire gi kanglon adu thugaibani haina US ki mathakta yaningdaba phongdoktuna Strait of Hormuz pu amu hana Iran na thingjinkhibani hairi US amadi Iran gi mathakta sokna kibalan adu numit taraga marini gi oiba ceasefire chatnaduna Iran na Strait of Hormuz hangdoktuna thau tanker sing puthok pusin tawnanaba tharang haururabani Fast News Agency gi report ki matung ina ngarang Strait of Hormuz nauna Iran na thingjindringai sumnatagi oil tanker ani khaktamak Hormuz lanthokpa nanghauki adubu Israel na Lebanon da attack chuthakiba asidadi Iran na Hormuz thingjinkiba asina makhatana oil tanker sing chatpa yadana leiri panba yabadi Strait of Hormuz asida malemgi tongan balaibak singna chada kundagi kunthra fawba oil tanker puthok pusin tawribani nakal amaromda IRGC gi maikai degi Iran na Donald Trump da thazaba thamde Gulf laibak singna United States of America da mateng pangbagi thabak khudakta lepkadabani haina phongdokre wafam ase Donald Trump na US amadi Iran gi marakta ceasefire chatnaragani haina lauthokraba matung IRGC gi cherol thoktuna Gulf laibak singda khangalakibani IRGC na thorakpa cherol aduda West Asia da thokliba conflict asina Iran amadi Gulf laibak sing chap mana na chaitheng kaya mayoknari US gi maikai degi region asida pirakliba safu sing asidagi Gulf laibak sing amatoina lepminaduna US ka thengnagadabani haina mamangda phongdokkibagum ngasi sumakata na khangali US Iran da chatharakpa attack adudagi ngakthoknanaba Iran gi maikai dagi su chap manaba mawongda khud hanki asida natana US gi maikai da lebliba Gulf laibak sing da su Iran na air strike chathaki ceasefire chatnaraba su yegnaba America da Iran na kaidamngai da thazaba thamde maram aduna laibak sagi mathakta amuk hana attack chatharaklabadi madugi paukhum Iran na chapchana khumgani US na Gulf laibak sing da pirakliba safu asidagi ngakthoknaba Gulf laibak sing amatoina Thengnamina bachangi karigumba Gulf laibak sing na US ki maikai da leftuna Iran da attack chatharabadi hariba Gulf laibak sing adugi mathakta su Iran gi maikai dagi attack chathagani haina Gulf laibak sing da IRGC na akanba wafam thamkhibani panba yabadi Islamic Revolutionary Guard Corps IRGC hariba group asi Iran gi Supreme Leader Ayatollah Syed Mostaba Khamenei gi mapangal kanba kulai paiba group amani group asigi ground force aerospace force navy squad force amadi bases haina khang tongan ba Sarvibransing khaidokuna Iran gi Supreme Leader bu ngak senbagi thabakta natana Iran gi ngamkhai ngakpada chobu thodang loriba group amani group ase hauji Brigadier General Ahmad
ꯋꯥꯍꯤꯗꯤꯅ ꯂꯨꯆꯤꯡꯗꯨꯅ ꯏꯔꯥꯟꯒꯤ ꯉꯝꯈꯩ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤ ꯃꯪꯂꯤ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯊꯥ ꯑꯃꯔꯣꯝ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯀꯤꯁꯇꯥꯟꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯑꯥꯎꯠꯂꯦꯠ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔ ꯆꯠꯅꯔꯒꯅꯤ꯫ ꯁꯤꯖꯐꯥꯌꯔ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯔꯛꯈꯤꯕ ꯑꯃꯗꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯊꯝꯅꯅꯕ ꯍꯣꯠꯅꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯂꯨꯝꯅ ꯂꯧꯔꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯑꯥꯎꯠꯂꯦꯠ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯃꯥꯂꯦꯝꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯝꯅꯅ ꯆꯠꯊꯕ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯌꯨꯑꯦꯁꯀ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯏꯔꯥꯟ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯄꯤꯀꯔ ꯃꯣꯍꯝꯃꯗ ꯕꯥꯒꯤꯔ ꯒꯥꯂꯤꯕꯥꯐꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯇ ꯄꯣꯏꯟꯠ 10 ꯊꯝꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯆꯠꯅꯔꯕꯁꯨ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯄꯤꯀꯔꯅ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯤꯖꯐꯥꯌꯔꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯥꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯆꯠꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯇ ꯉꯥꯏꯔꯤꯉꯩ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯒꯤ ꯃꯊꯛꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯑꯦꯁꯀ ꯌꯥꯅꯈꯤꯕ ꯍꯥꯏꯕꯗꯤ ꯂꯦꯕꯥꯅꯟ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯕꯥꯅꯟꯒꯤ ꯍꯦꯖꯕꯣꯂꯥꯒꯤ ꯃꯊꯛꯇ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯊꯝꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅꯁꯨ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟ ꯅꯛꯁꯤꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯦꯛꯁꯄꯔꯠ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯅꯛꯁꯤꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯦꯟꯇꯥꯒꯣꯟꯒꯤ ꯍꯥꯟꯅꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯑꯦꯚꯤꯌꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯁꯤꯏꯑꯣ ꯖꯦꯁꯃꯤꯟ ꯑꯦꯜ ꯒꯃꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯦꯑꯦꯟꯑꯥꯏꯗ ꯏꯔꯥꯟ ꯑꯃꯗꯤ ꯌꯨꯑꯦꯁꯀꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯇꯥꯒꯣꯟꯒꯤ ꯐꯣꯔꯃꯔ ꯑꯦꯗꯚꯥꯏꯖꯔꯅ ꯍꯥꯏ ꯍꯧꯈꯤꯕ ꯊꯥ ꯑꯃꯔꯣꯝ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯏꯔꯥꯟ, ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯕ, ꯀꯌꯥ ꯑꯃꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯃꯔꯨꯑꯣꯏꯅ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯗ ꯇꯨꯡ ꯀꯣꯏꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ꯫ ꯁꯤꯖꯐꯥꯌꯔ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯕꯅꯤ꯫ ꯁꯤꯖꯐꯥꯌꯔꯅ ꯔꯤꯖꯟ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ꯫ ꯉꯁꯤꯁꯨ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯅꯛꯁꯤꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫